Happy birthday to you. Happy birthday to you. Bakery maming se Nungsi khudol. Wow. Masidi amna meaningful oiba. Adugumlaba bakery oye happy lowe. Mayam dula. Wow. Aigi younger brother aigi hek inau nupa Mepolena yekseba mayam bagi damak ta gift tau birakpa photo oidoni manbra mandabra hayo male ka thank you hi brother de inau Mepolenda Thank you. Mepolen thank you. Karigino एक पगी एक आगी फोटो एक भी बगी हायो फोटो एक पगी एक पगी हाय मैम ngasi di Bonium gi birthday ne aduna akhoi uje cake lawa satle cake aduga magi banner su lawa satle aduga cake lawa ni cake lawa bam pham do Bonium gi cake pu sponsor to birakpa oidu ni ko ming do nang khangbra Daina have ni ko magi Nungsi khudol aina na akhoi iban cake taste to budo adu dugi cake to mangonda law do ni ba adu duga ai 100k yobagi cake chu mangonda order tawbane adu loisilabra yengursi ko Bonium gi birthday gi damakta cake lawa yausile mafam sida ado cake se packing loina loire ko ado khaluba na ma oirapana ma haibuduni ngasi di chandai na tawbirmi ba cake se aphidi ani khaktang tawjarakadra na khalam mane ko si khudimak ma gi sponsor ngakta oidoine box 1 2 3 4 5 6 7 box se makhal tonga na mingse tonga na thaba oidoine bu ko ado chandai na cake se sponsor to bi bane Bonium gi birthday amasung aigi 100k yawbagi with logo photo yawraga asmaina loina saba loire ichan Daina amasung ichan thandabu yam haningai laitana thagatchari ado mayamda hena khudong chaba paujel ama khatang ga hapcharange aigi ichan Daina gi bakery maming ase Nungsi khudol gift and cake haina laibane ado mayamasu aigi description da insta gi link hapcharange contact number hapcharamge aduga hena mayam gi damakta interesting oiba paujel hairagadi maki bakery ase cake saba tambiningba tamjaningba khudingma ki damakta akoina khudong saba pijari class su loina lawbane aduga hena akupa maro gi damakta details loina hapcharange ko amuka nasu yamna wangna thagatchari ko ai chan Daina aduga chan thandabu ngai lai tan thagatchari akhoi gi damakta akoina mamal kaisu nairudre mak Nungsi bizina akhoi sponsor ase tawjage na tha ama muki mamangda smaina pau phaunaraga ngasi di tawbirae ado aina ningubaga tawthorpa yam khenabasida ay ngakre ko chan Daina bu thank you namuni makai dagi chan thaitasu ka Ma'am, adi ngasi Bonium gi damakta wish pibirakkhiba pumnamakpu haingai laitana thagatchari hojikti aphai cake cutting gi aduga yumna kamaina service kamaina tawgi habdo mathang adum yengminarse ko ai yum gi fridge se pra hana gi pochai se loi lauthokhrabani ko hojik lai se cake ta ngai re cake box ama ani ahum mari manga sina Bonium gi birthday gi ne ko sina ai 100k gi odine ba taruk taret ne ko box taret hana ki pochai loi lauthokhrabni smai lai ji to Sempre kalbidum kuryam mathangase kalpiur nai ngamai
Yauya na may kala number 108 hay ke samal na bisi yawase oje koi Nungsi jaraba koi Mr. Bonium Elias koi maringina oina kopon ana maki kunteruk suba birthday party asi hodolase yana ningthi jakraba adagi poro mangan akoi ngonda pibiraga sumayana magi program da mapung phan ge na lakpiriba imai ben adagi palem panthau pumnamakpu su ikai khumna utchare ngasi yamna nungai khraba ngasigi adagi Bonium gi nungai khraba numitni haina mayam ngasi lawsi aduna hojik si program hodok piyanaba akhoi maringi MNBA gi hymnal 108 there shall be showers of blessing have isay saktuna akhoi hodok kane long corona de forbira kalti puye sunlo me onging dunya sunyar pila mangore rosundaro Ropilo, malungsi for ya ropilo, naisokani busane. Nungsi thaujal mapana idroba, koi pumnamakpu sargadali bai paidungo, makungam khailai tana thagatchari, fajakraba ningthi chakraba ayi pungphamasda, nasai koina aputa thabak sumaina phangbogi damak kaya gi damak haraujba nungai jabano. Maramdi paibungo isor nasigi numit asida nakina sanupa Mr. Bonium ge maki mapok numit krista nanai ekhoi pumnamuk mafam sa tileraga naki khuya kada bor nijaga dori paibungo isor naki thwai sengbudan ekhoi pumnamuk ta loina biduna mapung phan bio sor taur gadori pangthokkhre program khudimuk se naki thwai sengbu jing biu haiduna haudok payana ne bekdamukta ekhoi pap tagi kanbiba Prabhu Jisu Krista naki kuya kada krumjari naki sing sarudalokat piyo. Amen. Amen. Si suna aigi sanupa aigi maringi luandadi kukunan kawai dana magi maru mapang singna mindo thunbirerga magi mindo Bonium haina mokoina thunbirerga sumana sakhi adubu aigi motadi sumaina thorakani aigi chase sumaina tawrakani haibadi ai wakhanda sukan sukhande Ada ujik pawa aigi wakanda yamna chamamnai aduna mana chatpa khuding maba thengnaba khuding maba udaba khangdaba amta su leramde aduna aina chatokpada su mana matam punamakta maba thengnaba kanta aikoi busu Bonium gi mapani aina khangba mina de adum ka hai aduna aikoina di karisu leite karisu khangde haina ngang asibu aigi sa sibu aidi ayi wakanda yamna adum khalle aduna Miyamnadi Manipur sinma thungna aina sum khanbadadi mabu udaba khangdaba haibasi kanasu leiram maroi haibagi ai wakhanda yamna adum khangre aduna aina su ai wakhanda su adum bana yamna nungai aduna isorgi thaujani isorgi thaujan pibadagi asummaina thorakpani haibasi aigi wakhanda adum leigre aduna aigi isasana sumaina ngasigi chatak asumna birthday tawgani haibasi aigi wakhanda sum ai thamoida ai leramde adubu khudakta aigi mayamba haitare aduna wangsan asina mana sinbira haraga magi birthday numit asi pangthokchi ngasi pangthokchi hena mana harapa aduna numit asi magi sahi asengmadi mangna ai koina certificate padede 1999 adude aduaidin adugo magi hujiki ngasi ki pangthokki asina magi Karesira Adarge Adarda Sakraga Machi Pangthokkhre Haina Ikuna Sumana Pangthokkhre Ikuna Sarki Pasar Trikan Kuding Mapu Sumana Ikuna Pau Pibda Haro Horona Lapibagi Lapibda Aina Yamna Isorgimna Yam thagatchari Aina Kutsok Trabasu Noina Loina Kangjai Aduna Ai Miamgi Mamangda Wangang Basu Kya Hijade Aduna mayamgi mabangdasu aina welcome tawsu kya hijade aduna maram aduna aigi icha asigi punsi
asummaina thorakani asummaina lerakani haibagi wakhanju ei khande aduna magi wakhanda ngangmui da ba hairoi da ba wahai kya ngana toini toini ngangi aduna ai wakhanda di yamna nungsati mingonda kari hairam gudra mingonda kari tawram gudra haibase ai wakhanda yamna wai aduna aina wabagi matungina isona su chanbire isona su for pibire haibase ei thamoida adum penjai aduna isona su asumma magi wakhanda magi thamoida magi wakhan watpa magi brainda karigumba asoiba kaya leramnabusu isona su pokpibusu sunu semjinbusu oibisunu mag wangang sangangda soikiba kaya marum yauramnabusu mayamna su pokpi rahirga ngasidagi aigi kopun sigi mogai londadi moina bonem haina ayamba matamda chathokre bonem aigi angang bonem haina aina su adum haigrage aduna bonem asina mana chathok chasin khudingmuktasu isona loini bire herga ekoi khudingmakpusu mangna ngaksen biu ichagi namakta mateng pangbirapa cha daina naki punsidasu matam sangna naki toba thobaktasu nangna ki asigi mateng pangbibu tamukta yam thagatchari igi mapa ma oina aduna aigi cha kopungi tamakta ya sembiba kinita tunu Dr. Kenitagi mapamdasu aina uis pijari aduna aigi cha sigi maya si nangna mateng pangbibu damakta naki minda naki toba khudingmakta matam punokta isona mateng pangba oisunu naki chathaba khudingmaktasu aduga ate dasu marup mapangsingna magi damakta mateng pangbirapa marup mapangsing magi machin manausing machi thokpasing machan thokpasing khudingmaknasu matam pumnamakta mateng pangbiduna ngaktaglai aduna makoi nakoi gi mataktasu makoi tawba khudingmaktasu isona porbiba tu oibiu haina aina naki isogi minda nijari asumna akhoi yam nungsi jakraba koi bonium magi jahi kuntaruk subagi birthday program masi aina ishorgi wahai amanidang oijeresu ai pathok jage akoina sangsar sida sana lapa kya marum leirasu paisa kya marum leirasu sana kya leirasu diamond pairasu asum tawduna taibang mioi punsi ase isona pibidradi akoi kana matanasu leiba ngamde aduna ngasi bonium se ishorna tharakpane haibase tasengna akhoi gi shastra gi wahaida bible da su iduna le adegi hoje bonium se hek pokpadigi hauna mathang akhoi na banner da su thetle 12 March 1999 asida pokpani haina akhoi na palan tawduna leire aduna ngasi dagi phawbang mas se chahi kuntaruk subagi hojikti mapung phare adagi pura angang ne su loba yadre adagi youth se mapung pharakpa haib tare adagi changda leire aduna from the ishorna haib se Proverbs chapter 20 verse 11 asida aina English da hana pathok chage even a child is known by his doings whether his work be pure and whether it be right asmani iduna le aigi maringlon desu pathorakke dawa ramphane ai tawthut kor hlo hairapne a hairi kaunaksi thimiyo tobine mutlei nimanong a hairi ukning hing maklei tobiki nani mujanglei asum toduna iduna le nasi bonium haiba aina khangjabada as a pastor amana aina khangjabada mahak se baptism lore
ꯑꯩꯈꯣꯏ ꯌꯨꯠꯁꯤꯗ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯃꯍꯥꯛꯇꯒꯤ ꯊꯧꯅꯥ ꯐꯕ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯑꯇꯣꯞꯄꯗꯤ ꯀꯌꯥ ꯈꯟꯗꯦ every ꯊꯕꯛ ꯈꯨꯗꯤꯡ ꯃꯥ ꯄ꯭ꯔꯦꯖꯦꯟ ꯑꯣꯏꯒꯅꯤ ꯍꯥꯟꯅꯁꯨ ꯃꯃꯥꯡꯗ ꯊꯣꯛꯀꯅꯤ ꯑꯗꯒꯤ even ꯁꯔꯚꯤꯁꯇꯁꯨ ꯑꯩꯈꯣꯏꯅ ꯋꯔship ꯇꯧꯔꯦ ꯍꯥꯏꯔꯕꯁꯨ ꯌꯨꯠꯁꯤꯡꯗꯗꯤ ꯃꯥꯅ ꯍꯥꯟꯅ ꯑꯗꯨꯝ ꯊꯣꯔꯛꯀꯅꯤ ꯑꯁꯤꯒꯨꯝꯂꯕ ꯕꯣꯅꯤꯌꯝ ꯑꯁꯦ 이점 점러버 ꯊꯃꯣꯏ 마게 ꯊꯃꯣꯏꯁꯤꯗ ꯂꯩꯕꯅꯦ ꯊꯕꯛ ꯁꯨꯁꯦꯔꯁꯨ haraw na ꯁꯨꯒꯅꯤ 마게 ꯊꯃꯣꯏꯅꯨꯡꯗ ꯃꯁꯤꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯕ ꯃꯥꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯈ꯭ꯔꯕ ꯕꯣꯅꯤꯌꯝꯅꯤ ꯍꯥꯏꯕꯁꯦ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯤꯟ ꯊꯨꯡꯅ ꯑꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯁꯤꯟ ꯊꯨꯡꯅꯁꯨ ꯑꯩꯈꯣꯏ ꯕꯣꯅꯤꯌꯝꯁꯦ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕꯅꯤ ꯑꯗꯒꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯁꯨ ꯑꯆꯨꯝ ꯑꯔꯥꯟ ꯑꯗꯨꯒꯨꯝꯂꯕ ꯐꯩꯌꯦ ꯐꯠꯇꯦ ꯍꯥꯏꯕꯁꯨ ꯈꯪꯗꯕ ꯑꯗꯨꯒꯨꯝꯕ ꯕꯣꯅꯤꯌꯝꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕꯗ ꯐꯠꯇꯕꯁꯦ ꯑꯃꯠꯇꯁꯨ ꯎꯗꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯃꯁꯤ ꯎꯕ ꯐꯪꯉꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯑꯩꯅ ꯈꯤꯇꯪ ꯑꯁꯤ ꯍꯥꯏꯅꯤꯡꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯥꯁꯇ꯭ꯔꯒꯤ 바이블ꯗꯁꯨ 하이ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯇꯧꯊꯣꯔꯛꯄ ꯑꯁꯦ ꯃꯈꯣꯏꯅꯁꯨ ꯈꯪꯉꯤ ꯃꯊꯪ ꯈꯪꯔꯛꯄꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ 바이블ꯗ ꯁꯥꯁꯇ꯭ꯔ ꯋꯥꯍꯩꯈꯣꯏꯗ ꯑꯩꯈꯣꯏ ꯏꯗꯨꯅ ꯂꯩ ꯑꯗꯨꯅ ꯁꯨꯝ ꯌꯦꯡꯕꯗ ꯌꯥꯝꯅ ꯏꯁꯣꯔꯅꯁꯨ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯃꯊꯪ ꯆꯥꯎꯈꯠꯂꯛꯄ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯔꯛꯄ ꯑꯣꯏꯔꯕꯗꯁꯨ ꯏꯁꯣꯔꯅ ꯍꯦꯟꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡ ꯁꯥꯡꯅ ꯄꯥꯟꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩꯒꯤ ꯕꯦꯁ ꯋꯤꯁꯦꯁ ꯃꯁꯤ ꯊꯝꯖꯒꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯊꯪꯗꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯃꯊꯪꯗ ꯆꯠꯊꯁꯤ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏ ꯂꯥꯏꯁ꯭ꯔꯝ ꯗꯥꯏꯅꯥꯅ ꯕꯣꯅꯤꯌꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯈ꯭ꯔꯕ ꯌꯨꯅꯤꯛ ꯑꯣꯏꯈ꯭ꯔꯕ ꯀꯦꯛꯁꯤ ꯃꯥꯅ ꯈꯨꯗꯣꯜ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯊꯥꯒꯠꯆꯩ ꯃꯍꯥꯛꯀꯤ ꯃꯊꯛꯇꯁꯨ ꯏꯁꯣꯔꯅ ꯋꯥꯠꯇ ꯄꯥꯗꯕ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯖꯈ꯭ꯔꯕ ꯕꯣꯅꯤꯌꯝꯅ ꯑꯗꯨꯒꯨꯝꯂꯕ ꯈꯨꯗꯣꯜ ꯀꯦꯛ ꯑꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯥꯡꯗꯣꯛꯀꯅꯤ ꯌꯦꯁ ꯑꯃꯨꯛ ꯍꯟꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕꯗꯣ ꯃꯁꯤ ꯑꯩꯈꯣꯏ ꯕꯣꯅꯤꯌꯝꯒꯤ ꯕꯥꯔꯊꯗꯦ ꯄꯥꯔꯇꯤꯁꯤꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯀꯦꯛꯁꯦ ꯍꯥꯡꯗꯣꯛꯂꯦ ꯑꯩꯒꯤ ꯄꯥꯁꯇꯔ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯕꯥꯔꯊꯗꯦ ꯇꯧꯕꯗ ꯁꯨꯃꯥꯏꯅ ꯀꯦꯛ 2-3 ꯇꯧꯕꯁꯦ ꯊꯦꯡꯅꯗ꯭ꯔꯤ ꯃꯁꯤꯅ ꯐꯥꯔꯁꯅꯤ ꯑꯗꯨꯅ ꯑꯁ ꯌꯥꯝꯅ ꯆꯤꯡ ꯂꯦꯝꯂꯕ ꯑꯁꯤꯒꯨꯝꯕ ꯕꯥꯔꯊꯗꯦ ꯄꯥꯔꯇꯤ ꯍꯥꯏꯕꯁꯦ ꯑꯩ ꯂꯧꯋꯦ ꯀꯣ ꯑꯗꯨꯅ ꯏꯚꯟ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯍꯥꯏꯕ ꯃꯈꯣꯏꯒꯤ ꯕꯦꯀꯔꯤ ꯀꯦꯛꯁꯤ ꯑꯁꯤꯕꯨ ꯄꯤꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁ꯭ꯔꯝ ꯗꯥꯏꯅꯥ ꯃꯈꯣꯏꯅ ꯁꯤꯜꯂꯦꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕ ꯑꯩꯈꯣꯏ ꯕꯣꯅꯤꯌꯝꯒꯤꯗꯃꯛꯇ ꯌꯥꯝꯅ 이번 마코이기 베이커리 마밍세 뭉시 khudol 와우 머시디 야나 meaningful 오이바 아두금라바 베이커리 오예 하비스 로웨 아두나 아무 하나 마코이기 뭉시 khudol기 베이커리기 유닉 오이바 하비세 아이 푼시다수 이한 한번인 것이나 하이버디 케이크 마탁다 마기 포토 image asi tabasisu masina ihan han ban ai gidamak tasu photo si patana sida khetuna leire cake oina dasi photo so dum cha pa yai ko photo okay acha atudi nungsi haiduna nungsi begi se he nena mapu phab oina ba akhoi thamoi nong desu nungsi basi cha sileraga mayam cho dum yemi law mai photo se punsida adum Nungsi adum oina ba gidmakta oigni haimsu aina thajai tu miyam su yengbi black piu okay sigumlaba bakery ai thing nadri yam haraujai nungsi khudol bakery
ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯍꯦꯟꯅ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯁꯅꯨ ꯑꯗꯒꯤ ꯃꯃꯥꯡꯗꯁꯨ ꯅꯈꯣꯏꯒꯤ ꯗꯨꯀꯥꯟꯁꯤꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯃꯅꯤꯄꯨꯔꯁꯤꯗꯁꯨ ꯌꯥꯏꯐꯕ ꯑꯗꯨꯒꯤ ꯃꯪꯒꯣꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯂꯕ ꯕꯦꯀꯔꯤꯁꯨ ꯑꯣꯏꯁꯅꯨ ꯍꯥꯏꯕꯁꯨ ꯅꯤꯡꯁꯤꯡꯖꯩ ꯍꯦꯟꯗꯣꯛꯇꯨꯅ ꯄꯨꯊꯣꯛꯄꯤꯕꯤꯔꯤꯕ ꯂꯥꯏꯁ꯭ꯔꯝ ꯗꯥꯏꯅꯥ ꯃꯍꯥꯛꯄꯨꯁꯨ ꯍꯦꯟꯅ ꯍꯦꯟꯅ ꯊꯥꯒꯠꯆꯔꯤ ꯏꯁꯣꯔꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡ ꯁꯥꯡꯅ ꯍꯤꯡꯕ ꯑꯣꯏꯁꯅꯨ ꯅꯈꯣꯏ ꯏꯃꯨꯡꯗꯁꯨ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯕꯣꯔꯗꯨ ꯋꯥꯠꯇꯕ ꯑꯗꯨꯒꯨꯝꯕ ꯕꯣꯔꯗꯨ ꯏꯁꯣꯔꯅꯁꯨ ꯄꯤꯕꯤꯁꯅꯨ ꯍꯥꯏꯕꯁꯦ ꯏꯍꯥꯟ ꯊꯝꯖꯒꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯀꯦꯟꯗꯜꯁꯤ ꯌꯥꯎꯔꯕ ꯌꯥꯎꯔꯦ 오케이 야우래 캔들시 쭈비그니 마마나 쭈비그니 아데기 마키 유닉 아데기 마키 캔들시기 아타시디 마마 마파시나 पोपनी संसार सिदा बोनियम से उनबा फंगबनी हाइबगी आर्थानी माँ की पुंसी से माँ पादगी लाखपनी अदगी ईशोर सु थारकपनी हाइबगी कैंडल से ओइबने हमने होगल लगा मसी कैंडल से चही कुंतुरुक सुरे होजिकती मांग थादा मुक चटलनी हाइदुना आर्थानी मसी बोनियम होगत पियो होगल लगा होजिक से मुत हलालो नाकी ओके खुबा खुबसे ओके राइट लोई मुल्लाब्रा लोई मुल्ला जना राइट होजिकती फम्बिरो का फम्बिरगा होजिकती ईश्वर की थौनी जगनी ईश्वर की ब्लेसिंग ईश्वर की बोनियम बु थाबिरक्पा बोनियम बु ईश्वर ना पीबीबा मांगोदा खगतबा हाना थमजगनी मतुंगदा अखोइना मागी पुंसी नुंसांग हिंबा ngamnaba मागी चटपदसु कदाय ओइरबसु ईश्वर ना चानबिदुना करिसु असोय ngam लेदनबा ईश्वर की थौनी जगनी होजिकती अखोइ मयाम लेपकतसी Naki Masyur Saibang Sida Buddha sinajari Hujikti ako'y handshake tawag happy birthday yes na mayambu hainingay leitana thagatchari ngasigi aigi naw Bonium gi damakta birthday bu lengbirakliba aigi thabak achinba kyamarum lairagasu kaithokpidana aigi naw Bonium gi birthday sida lengbirakliba church ki pastor sing deacon sing aduga maki colleague sing aduga ipa saklaba ima saklaba aduga magi marup mapang mayambu hainingay leitana thagatchari program se smaina sinbani asengbadi jundra tabani magi birthday se adugo adara 12 March aina tahiba adugi maki mathomoisu nungaijanaba aduga hena sengna hargada ai na Bonium se wakhan nungaitragadi magi hakchang che kitang change kra laibako aduga nungaina lairagadi mayami damakta punchi nungsangna hingba ngamnaba aduga mirak tinba ngamnaba hena apaba wakhan khallaga hena tinhanba ngamnabai damakta aina wakhan nungaina thamjage dana ngasigi
ꯃꯥꯡꯖꯧꯅꯅ ꯃꯥꯒꯤ ꯕꯔꯊꯗꯦꯁꯦ ꯁꯨꯃꯥꯏꯅ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯗꯨꯒ ꯇꯧꯖꯔꯤꯕ ꯕꯔꯊꯗꯦ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯟꯅ ꯂꯩꯕ ꯉꯝꯃꯔꯣꯏꯗꯕ blessing kaya mo pibire aduga thidok hendoktuna taibanggi thumda akoina isagi pocketa laijadragasu ngasi mangda khiliba cake nungsi khudol haiba bakery sidagi khudol tabirakpa aigi chan dainana sumaina hainangai laitana thagatchari akoina khaluba cake ti ama khaktang khalubane adu tabirakpadi sumaina ahum mari tawbire aduga aingondasu ahum mari laijare adna aigina hayeng amuk thagatcharage 100k yobagi mayamgi support gi smaina yoba ngamjare adu mayam nasu hendoktuna aigi Bonium masibu nang nupa Bonium masibu nungsi biduna horen prayer dasu punsi nungsangna adu mirak tinba ngamnaba aigi men aigi wakhalondi makpu mirak tinba ngammaga aigi makna lairik laisuda haiba haibududi oidre adu mirak tinba ngammaga afaba wakhalon chamna ishorgi seva tawba ngamba haibado ngamnabai damakta ina ai ngamjaba aigi site gi aisu lairik haijade adubu mirak tinba ngamnabai damakta di asmai semgal lagi adana Bonium sing asigi media platform sida putok sabani adana ngasigi kaka non chayu mamang asmai na ina sengdok sabani mayamna afa phattaba wakhalon kyamum thadok piu yengbiriba pumnamaksu maku thengnaba ganda ada down mindset ta tawbidabida positive thinking khanbiraga magi afaba wakhalonda hena encourage pibiu haidana khunja singi maikai dasu hana lairami baduga hojikti khitang orsu change lae haibadu haijaning bagi damakta ina mamangda lepaga ngangjarabani hojikti cake cutting gi amuk maja pastor na muk lakhat pirasana Happy birthday to you happy birthday to you yuk lao happy birthday to you Bonium happy birthday to you happy long life 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 to you Bonium happy long life to you Okay, kuba mama. Okay, sini nih kak. Okay, hojik tikak bauro. Okay, 1, 2, 3, go. Ayaw na ko. Okay. Asam desu. Asam dihana. Desu 1, 2, 3, go. Okay. Main kubak puse. Kay kubak, kubise. 1, 2, 3, go. Woo! Hojikti asidagi. macet aman laura Yes, macet. Okay. swaida thello Mayay na. Okay. aduna Hojikti pada ilo yau chato kato try us no pai gini ko si thamko payo ko. Hojikti ngasai di candle se mama na chubire. Hojikti mama khaptana di isona di tharakte mapa su thabirakne aduna mapa na nungsi chana ihan han mangwanda cake si inbigine mapana mapana khutsi lobiro chaona lobio okay masidi okay masi Bonium gida ihan na si jagale okay sa ada cake. Bonium na so mapada hana inbigini, mama de ingini, matangda mama ko yorpura. Mama thokpa hai tare. Yes. Ayo kholka. Okay. Hojikti mapasakpa kakasing makurasing sorry. Adiki mathangoina mathangasu
지라이 땅뭐 패밀리 ngakta니고. 오케이. 무침이랑 ngakta니고 진짜. 아이러니. mayamba. mayamba ni masila. somda ullo네. somda ullo. 임마. 아스. Oh. 여우드링아이다 까래. 맞아래. Bonium 지 맞아래. 인실로 크라이암나. 인실로. Objekti personal loina biba haibtare. Lucing biba mayamba kwensam. Mangon dasu. Modem na Nungsi bigi. Okay. Ilo objekti biro. Oh. Okay. Anh không bị lòng nhé. 아직 난 포토야. Yes. Foto kasi ma di kaya ning din na. Okay. 야봐. 이거 신아 막이 뭐나 누빠. 에. 뭐나 누빠. Sina mandon chani. Mandon chade tai rura no yare. Okay. Youth ki chairman ne ko secretary. Yes. amna pars hojik hangdo ane boko nangi wakandedi yamna dabu man yauram de basu yai waru yande su Hey. Thank you. Okay. Dai ki yao nang ya. So wali tang laki ni. 나그누고 무슨 상나 아들이 너 타복 그딩 먹수 망고 있냐 거 나는 야 먹나 Bonium anturan blessing kaya kung mapungpawin na kasi. Thank you tal. Okay. Surendi aiga ngasi aiga tabak chasi hai adudi paisa yamgre. Thank you talaka. Is. Hudru to ka ne. Siam hai Bonium dakti. Bonium ni saving se bajan lai do re mo. So yawa sulo. Okay. God bless you, my boy. Okay. Uji sang na. Ngam di siba to bo uji pa. Na ba yekta na. Ngam nungay na. Thank you. No. Hinda kisi di Bonium special oidaw male hai. Nama lau thua lo Bonium lau thua lo tap na lau thua tap na lau thua Kari oido wale ji. lau thua tap na lau thua tau lau thua hai lau Okay. tap na lau thua tap na mayam di ulah wow Jadi na painting pa dan to bire. Okay. Alright. andi na Kanama simpi sapi thamulay pangking tamay po hay pawa. Dun po namin na sauni matang may dun po. Gam di dun po. Hay pang palar dun po. Iso Krista ni yung yakaro ko. Nay po na service ang tawag extreme ni. Anto hay niya ko dun po. Kay tay kuko. Atay yaku sangdam na nanti Bonium. Hay pang palar min tongan tulgo Bonium tul bini dun po. Ay say chomnil tuk yung nay. Service na sinong pangtul na nay. Yun po idol na 4 pangkal pipilo. Klaka na klasa ko kulay pima.
dun po lai pangpal ai san sum na kan tar du po nang tan mang karyon pilo dun po rui pikle kay na kwensan ai ro ne for pangkal pila tam ni dui thut mani changi pangkal du po nang kalon pilo dui na du po chimai bo ma arke klak na kala sa ka kulay ri mo du po nang tan mang du ching pilo dun po dui ni dun po nei lung si kay kring pe kay ne for pangkal ni dun po yai do tan mang ni lai pilo tan mang ni karyon pilo dun po asini kilo dun po lui la karyon ni dun po ya chimai bo ma ani dun po yusa manang lele yusa ani dun po lai pangkal haksang ni ka na hoi lai pilo man kamot ko na yawan ki lam kring ni dun po lai pangkal haglung na lorong nang nabatin tutul tami kawa simpi sapi pa dun po loy king ne por pangkal busa kinsel dun po ne min tom lai pot ngai hoya so amen Ani kanian ka lang ko. Mayam, ngasi di Bonium gi nungai rawa numit magi chahi kuntaruk subagi mapok kumon hai tari ne palon tawagi numit oidoni adu numit sida maksi ngasi di cake na pung wai pung chai chai re ko mabu blessing pibirakpa mayama adu wish pibirakpa mayamu thagatchari do punsi nungsang na ana ek yaudana nupi masak phajaba lau phangdana ngasi gi mayam gi nupi su yaukre sewa phangbo oijasnu adu ngasi di Bonium se harau minok tamme nahan nok paduga ngasi na hena noe hai tare ko ado Nungsi na. leiriwa payo sigi ta tam tang nok hayo na nok pado khut amaromda khut amaromda aduga samdan no si mak ni ko aigi younger brother aigi hek inau nupa mepolen na yeksaba mayam bagi damak ta gift taw birakpa photo oidoni manbra mandabra hayo Male. male ko thank you hai gro de inau mepolen da Thank you. mepolen Maple thank you. karigino Si ek pagi. yek aigi photo yek bi bagi hayo Photo ek pagi. ek pagi Si ek pagi. ngasi di Bonium se yam nungai re ko wish pibirakpa mayam su thagatchari sumai tawdana cham na ma ki pagi numit sumai na birthday celebration je chamna dum pangthokkhre adu makha taba video so nungai bam thagatcharage myam si hairaga ngasi gi oina di bye bye